Online Manipur YouTube channel swing biri ba mayam pumna pu amuka nataram nuksari ahan bade yamna maru iba paw ama update thamjage MLA tara disqualified tawna ba khannari chief minister NSA parlaga fadriba karigino haina JDU na hangli Manipur dagi separate administration taliba MLA tara disqualified tawna ba khannari political gi oiba thawngni na political gi thakta khannari haina chief minister N Biren na phongdokre amarom da separate administration taliba MLA sing NSA parlaga fadriba karigino haina JDU Manipuri state unit ki spokesperson Dr Nimai Chandwang na hangkre ngasi imphal gi Gandhi Memorial Hall the Pangthokiba Mahatma Gandhi gi mapok kumonda saru yakiba chief minister N Biren na pawmi sing the separate administration taliba MLA tara asi disqualified tawna ba political gi thakta khannari Manipur asi tongan ba furup kuntraga mangana nungsi chanana leiminar kibani furup sing asi nungsi chanana leiminar ki haibagi khudam tongan ba furup singi yum moirang khunum ethnic park ta BJP gi lengak asina saraga thamli hairi Dugo mathangi update asina Manipuri thugaina ba hotnariba minister Nemsa Kipgen na lengak sida yawriba minister amaga naronda unatuna kari karamba wari sanakrabage Chatliba sahi asigi me dagi hawna kuki narco terrorist na mitay singi mathakta sa tharikliba aphongba lan asida lengak asida yawriba minister singi manungda ama oiriba kuki singi MLA Nemsa Kipgen amadi mahaka loinaba MLA tarana kuki lalhoba singa manaraga Manipur dagi kuki singi oiba separate administration ama talakpada state sidagi Lairiba mitay MLA nifugi marakta minister oiriba miyoi amana kuki MLA singa lautunarga Manipuri thugaina ba hotnaraklabra haina state sida lairiba tongan ba furup kaya gi maikai dagi wahang ama hangba oirakle wafam asiga mari lenina yamna thasba yaba mafam dagi phangba paw amana hairiba dinga sinung thinpung amaga minute yankairom taba matam dalengak asida yawriba yamna maru oiba minister amaga Manipuri thugaina ba hotna baga loinana kuki singi oiba separate administration ama taliba minister Nemsa Kipgen na Guwahati airport ki launch amada yamna sikthana wari sanakre haibasini minister Nemsa Kipgen amadi lengak sida yawriba yamna maru oiba minister amaga loinana wari sanaba aduda atopa masak maming takthokpa yadraba miyoi amasu saruk yaki hairi kuki militant sing amadi kuki MLA minister sing yauna Manipuri thugaina ba akan balalong ama satharingi cherak asida state asida lengak paibada yawriba minister MLA kharna angamba thakta sel amadi sakti pumnamak sizinarga tongan ba anuga lupa kaya ama semjinduna state sida president rule lakna ba amadi hawjik leiriba chief minister N Biren bu sindoklaga anuba miyoi amabu chief minister oihanna ba lalong yatpada yawba minister amana minister Nemsa Kipgen bu akhanna naronda unakibani hairi Minister Nemsa Kipgen amadi lengak sida yawriba masak maming takthokningdaba minister aduga pung amarom sumna unaduna Guwahati airport wari sanakibaduda kari karamba wari sanakibage haibadu khangba ngamdragasu hawjik Manipur gi chief minister oiriba N Biren asi sindoknaba anoba lalong ama kuki MLA tarana mangjin tharaga sangsil u aikoi pumnamakna mateng pangge haiba wafam asimadi yamna nakhai sengna puthokhtuna wari sanakre haiba wafam awangba thakki source asida palli source asina makhatana pallibadi hawjik Manipur da leiriba apunba Manipur gi saruk sing asidagi saruk samagi mamangda manungda 70 poppy plantation tawriba asida ngasi minister Nemsa Kipgen gi unakiba miyoi aduna poppy plantation tawnabagi damakta lupa crore samga gi mathakta invest tawri hairi mahakna thathakiba lupa crore samga henba senfam sing adu collection tawnaba hotnabada hawjik leiriba CM Biren tangai fadana sindoktaba yadabagi tangkak ama lakpaduna maram oiraga center leiriba tongan ba ministerial team da wachat wanom tawbaga loinana Bharatiya Janata Party gi lusing basing daso N Biren bu Manipur gi chief minister famdagi sindoknaba tongan ba wanom laga lakhibani hairi handak me homdagi tholakhiba thodok asida mitai amadi kuki singi marakta thograkliba wathok sing asi Santaina ba lengak paibada yawriba minister MLA singna lusingba ama oibagi matawdu uthoklaga santi puraknaba hotnaba kanamantana tawba yawdre state se santi puraknaba hotnabagi mahutta henna irang chawthokhanaba hotnaba tanatana hojik leiriba Manipur gi chief minister N Biren bu sindoknaba akanba lalong lomda mai onsillaga thabuk tawre masigi saruk ama oina handak pangthokiba Lok Sabha gi ningtham mimpham mangoina state sida kuki nupi ani fi thongdana miyam gi mok marakta puduna bahren chalan ki baduda kanagumba masak naiba sakti leiba miyoi khargi khut yawre bahren chalan ki baduda senaba miyoi sing CBI na faraga wahang pahung chat tharakpa matamda makhoida insan ticket tawrakliba masak naiba miyoi sing gi maming phongdorakpa matamda hairiba miyoi sing adu ngasidi Manipur da thoklakpa ngamdaduna Delhi da saidanglaga leiri haibagi wafam su source asina phongdorakli hawjik Manipur da thokliba kuki amadi mitei ani gi akanba lanphom asida sin kuki narco terrorist singbu maru phangna muthatnaba hotnabada thawna faraba mitei naharul mayamna lawriba thawdang sing adu sakti paibada yawriba MLA minister sing na makhoi gi manakta sangsillaga nakhoi kari watli
kari mateng panguge haibagi mohta anauba loop mayam ama semjillaga state sida charangnaba thokanaba hotnabada natana chief minister N Biren bu sindokpata natana president rule lakanaba thausin sille haibasi ngasigi manipur lairiba state sigi rajniti gi pukli pairiba political analyst kayana phungdoknarakli duga mathangi update asna mahiro ani hat kiba kuki militants sing fajin kiba gi mayukta kotuna national highway anima khudak ta thingjin khre Central Bureau of Investigation CBI amadi National Investigating Agency NIA ani India gi mathakta lan hobada natana Manipur masetta na thuaina ba honariba amasung sahi sudriba mahiro ani minungsi leitna hat kiba ga mari leinana kuki lal hoba singbu फाकिबगी मायुक्त यानिंगदब फोंगदोकपगा लोइनना मखोइबु कंडीशन अमत याउदना खुदकता थदोकदबनी हाइदुना कमिटी ऑन ट्राइबल यूनिटी कोटुना नेशनल हाईवे अनि मखुदुकता थिंगजल्ले हाइदुना लूप असिना थदोरकप सेरोन अमना हाइरी सेरोल असिना मखाताना हाइ सही सुद्रिब पिकलिबा माहिरोइ लेन्थोइंगामबी अमदि हेमंजित अनि बु हाटकिबगी मतंगद लैमटाक एरियादगी कुकी जो कंगबुगी मरक्तगी सैमिलुन गांगते फाकिबा अदु यूनियन होम मिनिस्टर अमित शाह अमदि मणिपुरगी चीफ मिनिस्टर एन बिरेन अनिना लौतुनरगा चत्थकिबनी हाइना फोंगदोकली पुमनमक्सिगी मथक्ता Saithang Kipgen Koba New Kaitel Manbigi Bijang Village tagi mioi amasu phakibadu maram sade haina phongdokpaga loinana National Highway 37 kudaktagi thingjalle Saithang Kipgen bu pungni phuni pangi manungda Union Home Minister na Central Agency singda thadoroknaba haigadabani loinana mitai criminal singi mathakta investigation sa thaduna makoibu conviction pigadabani loinana Valley area da thokiba thodok sing mamutana thigatuna mapung phaba justice ama purakna hotnagadabani haina su phongdoragli makhatana hairibadi Valley area dagi nongmai lising taruk amadi nongmai maru lak taruk lakhibada office jauna sianaba khudingma khutakta book tawgadabani thoklibe thodok asiga mari leinana asok apan nangkhiba sing adugi mathakta matik sab action lowbaga loinana marar leiba sing phagadabani kangsup sing khongda kuki zolar hobo hum hatkibada sianaba kisan sorambu Central Agency singna khudakta phagadabani mairembam Romesh Mangang amadi mahakka loinaba gang singbu David Tiek hatkibagi mari lainana fagadabni madugi chapsaba evidence amadi photo kuding Central Agency da sinnakre thokiba incident kuding maki evidence amadi proof kuding Central Agency da sinnakre maram aduna pungni phuni pani gi manung da Central Agency singna matik saba action lokotuna mari lainaba kuding makpu book tawduna ain gi eba serak pi daba targadi National Highway animak thingjingani masida thoklakpa afafatagi daita pumna state amadi Central lengak ani na pugadabani haina phungdoragli Mathangi update asna mahiro ani gi asi baksang imung manung da khusin nadri fawba ngasi dagi chara henba horagani JC Haukiba July taruk tamang kibadagi thinari ba Imphal West District Sagolban Tera Tungrum Laikai dagi mahiro hizam linthoing ambi amari tagel kolom laikai dagi mahiro phizam hamanjit ani pumi hathina hatokpada chenna bani haiba kukila hoba singi imung manung gi mioi khara CBI gi special team na phagat cherabasu laikhidraba mioi ani gi asi baksang imung manung da sinatri fawba hayang October 3 dagi khuthang chara henbagi khungjing chingsil lagani haina ngasi Manipuri Press Club ta pangtokiba pawgi mifam amada JC gi convener Laikhuram Kantamitai na lauthokre JC against the brutal killing of two students Hizam Hamanjit and Hizam Linthoing Ambi by Kuki militant na sinduna pangthokiba pawgi mifam adu da convener na makata na hai kuki militant sing na yamna tamthina minungsi laitana hatok pikraba mahiroi anigi asumbo wail miyam de kangal lu haina JC na mamang thagi September 16 ta Chief Minister da memorandum sinkiba adugi matung da mahaki oiba angamba thakta hotna duna langla nangjin kharma khai CBI gi special team na ngarang mihat adu da sian na pani haiba mioi taruk phaki ba adu da pikliba angang ani yauna phaki ba adu JC gi maikai degi bharat amari state ki lengak pu thagat pagaloina na ikai khumna bu ulli adu ma pu JC gi maikai degi lengak ta thamki bu warep sing adu ngasi phawba handok pa leitri maramdi leikidraba mahiroi ani gi mung manung amadi mama mapa oiba sing na macha kaina bagi wana khangliba adu Manipur gi governor masamakna haktengna na imung manunggi awaba da saruk yakhi adubu chatnabi ngaktuna ngasi phawbu imung manunggi mioi singna makoigi aroiba mathau mangam pangthoktana leiriba maramna sakhen ngahen ba ama leiriba oiribanina Bharat amadi Manipur lengakna setpa phirep lobiraga mahiroi ani gi asi baksang imung manungda khusin nantri phawbu jesina hanba leitana hayengdagi hauraga khuthang sara henbagi khungjing asi sangsinnaba phirep lorakpani haina phungdoraki pawgi mifam adu da JC gi co-convener ngasepam bimolana Bharat amadi Manipur lengakna laikhidraba mahiro ani gi asi baksang bu imung manung da khusin narabadi JC na sangsileba khungthang asi handokani haibagi tanja adu lakani haujumaki oina di JC gi lengak ta lep khiba tongan tongan ba khungjing kaya sangsin khigani haiba khungjing sing adu hanba leitana sathakigani mihat asi gi matang da JC na lokhalakpa thabuk thorom amadi khungthang sing da leibak miyam na su mating pangbiu loina na hayengdagi khuthang sara henbagi khungjing
संगसिनगदोरिबा असिदा लेबाक मियाम मैरा पाइबी क्लब्स ऑर्गेनाइजेशन खुदिंगमकनसु खुतांग चरा हेनबा असिदा मपुंग फाना सरू याबियु हाइना जेसी गी माइकैदगी मखाताना अपील तौरगली वीडियो सिंग बिबगिदमक मैम पुम नंपु अमुक हना थगचरी अनोब अपडेट गिदमक ऑनलाइन मणिपुर यूट्यूब चैनल सिबनुक सिबिदुना सब्सक्राइब टुबिरामु थैंक यू।